दे दीजिए क्योंकि मैं इस प्रोग्राम के लिए आया था। आप लोग इधर से जबरदस्ती मना कर रहे हैं ना जाने का, तो यही से प्रॉब्लम है। मैं एक बार जाना चाहती हूँ। नहीं मैडम देखो, हमें ऑर्डर है, आप जा नहीं सकते। क्यों नहीं मैडम, हमें ऊपर से अफसरों का ऑर्डर है कि आपको यहीं रहना है। हम आपके पास ये जैसे मैसेज आएगा हम आपको मतलब हम तीनों ही जाने मना कर रहे हैं। मैं तो यही प्रोग्राम के लिए आया था, तो आप लोग इस तरह मना करेगा तो कैसे ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯤꯜꯂꯒꯦꯔꯥ ꯑꯗꯨꯗꯤ ꯑꯗꯨ ꯅꯪꯅ ꯃꯥ ꯂꯥꯛꯄ ꯊꯤꯟꯕ ꯍꯥꯏꯗꯣ ꯃꯥꯅ ꯊꯤꯜꯂꯗꯤ ꯇꯣꯛꯄꯒꯤ ꯐꯤꯕꯝꯗ ꯅꯪꯒꯤ ꯋꯥꯗꯨꯅꯦ नहीं तो हम लोग नहीं जाएगी। ngasi nupi lan gi thauram asida Delhi da akhoi DMCC ga tawraga khoise jantra mantra da sidin protest amasung nupi lan gi thauram pangthokpa yawba lakpani Imagi Meira de gi akhoi ahum se ado mokoina ngasi akhoi gi Delhi police te gi pung 12 khara helapa adwaida aina leiriba room asigi second floor bo ka khalaga direct room bo laaga ngasi protest se yawba yaroi haidana akhoi ahum se how arrest tawra thame hoji thaja bidraga suma kha da kai da room sire ki tholok pe yaroi haba potuni hoji thamme se adu bo akhoi gi hangjani mase ngasi akhoina akhoi haibasina akhoina kari akaiba tawroge kari lanba tawge akhoi di ngasi bauta lairiba akhoi gi Manipur gi oiriba phibam sigi amutang tangdulak ta na ba ichai su singi tungi future gi damakta khallaga haijaba tawjaba ngatani aduga masi sumaina harassment piraga aibu sumaina phajallaga punjelaga mafam khudimakta thamaga akhoi gi mangkhriba Kamal Babu tholokadra leikhidreba jiri gi tarutugi magi justice phangdoire hairagadi kaisu kaide tawbiu akhoi di afababu tawbiraga di kem kaide leijage aigi voice namda na bahona bodo maduni hena chakholakani habase kaubiganu ngasi akhoi da tawbiriba punamakna center oigera state oigera leiriba punamangda akhoi su praja amani democracy right ni masida asi athingba thangma agadi tasengna hena sumsum nungsinadaba haba poto laadi si masi yamna niyom chadabani ngasi nupi langi function tawriba Manipur da celebrate tawba poto akhoina stage la leiriba akhoi gi furup cha myam ga punna akhoi gi oiriba May 3 tagi last year May 3 tagi oiriba posida kitang condemn tawdana khotana tabi na ba haidana praja puna maki khalaga hona jaba posida sumaina tawra pasia nungaite aduna praja leiriba puna mangna su kanana chumbano kanana lanbano habado huji decide tawba matam yaure sumaina tawdana khoibu namda dana hona biba makhoi gi wangang bagi sakti phanganda bagi pot hona biba masiam lali huji su mapanda phammi nupi gi police aduga makhada mayam ama leiri ai gi huji video lawjari basida ai adum mayam du ucharake aduna masigi justice se amtandi khoi myam manaraga to minasi akhoi kyam kuina sumaina namdara thamki doino akhoi lengak sina akhoi nahan kesuna dimo akhoi gi separate talaiba khoi gi MLA taragi jantra mantra da moi phamgi ba potu dadi ayaba pi demand tawriba union territory demand tawriba separate pu tawriba dudi moi gi phamba dadi allow tawi aduga praja akhoi gi innocent oiba khoi thani pan gi angang leikhidaba chahi ani makhai gi leikhidaba ita roi
ahum lekhidaba aduregi ichanupi sahi nipan ki kesunatab lekhidaba lawda ubada nomai kaptharakbada Sofia lekhidaba adugumba mayama ma khoi gi jiri da ichanupa amana achumbe gi damakta justice da tawbuda loima sokpa panna sibana ba mayama ma khogre adugi mamang da gi su hodana la aba tha trampan sida thokhiba thodok mayam sina sakini akhoi bu sum kyang kuina sumai thambido sina te koina pambadi tasengna akhoi bu tangdu laitana lehenbiu maikei mari chatpa yadab ya hanbiu relief camp da leiba se mai mafam da halanbiu haiba demand ko changjan ba potni masi ago afaba thabak tawge haiba pota sumaina namdharagadi hen praja ga leiriba lenga pairiba punamaka yekna bo orakani masi tawidaba na phai matung tabada su akhoi da tawraga su atopa matung tabada tawbiganu nahan tang taragi akhoi gi international human right day gi chakadaba su tang mapanda kasunataba akhoi Kamal Babu gi wife ki mai governor da changbagi appointment matang da akhoi la katang mateng pangbai da magda nungdin pung ani dei na mapan bu phara thamba sugumba yamna natai pudai cha da bani tin yom se sumaina lo na karamba right ta karamba kano da samvidhan makha da leibano masi punna amtang khangmina raga praja amuta oina masi akhoi namdha basum hore habase khangmina ba ma mathau tare aduna praja miyam leiriba seso leiriba ibung ipa khulnga pa sing loimak gyan taraga amuktang di achumbe gi damak lemina se habdo masi haijage haidana ngasi video se semjebani